Ustad Bismillah Khan Yuba Puruskar Sangit Natak Academy Awardee Ahong Sangbam and Sorina Iba Moirang Shai Loikum Loika Sheishak Paring Haina Mingthonba Lyric Ama Ngasi High School Police Land Laiba Manipur Dramatic Union MDU Gi Auditorium Da Fongdo Kray Thorum Aduda Saknairaba Ichno Musicologist and Sangit Natak Academy Awardee Namairakpam Tiken Art and Culture Gi Joint Director G Dharmadas Sarma Amadi Kalakshetra Manipur Gi Guru Padmasri Haisnam Sabitrina Mathang Sitna Chief Guest of Honor Amadi President Oina Sarukyaki Thormaduga Mari Lenana Namairakpam Tiken Hai Lamdamasiki Mami Samjilaklaba non-functional music singi manungda Moirang Shai asisu amane art form asi tungi mirol gi damak mayek oina thamlamnaba achoba thodang ama laurakpasi yamna thaganingai oi asigum laba nat kamari leinaba sing asi ningthina nainaraga masida yauriba ariba oral literature sing asi ayiba oina thamlamnaba soidana Mutyeng Thamnarakani Haibagi Tazabale Haina Mahang Haike, Yasigi Thoramadugi Sorokamoina Saknairabi Moirang Saigi Guru Pukrambam Toinugi Photo da Miamna Hailaya Madimarakatuna Kaikom the Budki. Moirang Sayasi Manipura Choba Shagi Sheishak Ama, Poinabo Honabada, Sogotodang Low Kibi, Ima Asigi Damakta Simalari Computerpasi, Yamna Tagadingai Way, Aduga Matakta, Manipura Ladyba, Aikoigi. Nat ka Marilena pa Kala Singbo Art Form Singbo Nungsibiba Tungi Mirol Singna Asigumba Arik Asing se Nungtina Ingbiraga Masde Yauriba Ariba Literature gi Oral Literature degi Samtarapada Aibon Toleba Singsida Kara Soidana Miyang Tambirakani Haibo Hamsi Tamsaraki.